moina di su thagakan haridna ko su natna moi wari saro harima adu aragadi akoina su di akoi wari chungsa saro moi gadi koina wari sagadi central nga kani direct haji akoina haigadabne hai si natragadi akoina madudagi wari samatna akoigi thaksu hantagi ganiaba kaido widam ta militana koina narco terrorist na khalleba kanglup amaga terrorist kangwa amaga karamba lenga na wari sagadaino haidi akoina kamaita na wari sagadaino ba narco terrorist hai bisidi masidi moidi uda kapthak kadabani ade flush out kadabani sidi lotion kadabani hai gi lainari adu natro handakta belagam da ji india lenga na tawri do adu bo ai koini sida di moina adu tawdiaba adu tawgidab de moina tawde adu tawgi mahutta moji sawgatlaga lere moji chaminaga lere adu moji thadoga ai khoiga wari sawna smaina central lenga na pisala pacha masi ai ahan maram da isi yani ya roidaba adugumba wafam amani yani smai thamjige amita amma fazaba poni koina negotiate tawgadabdi wari sanagadabdi through the ministry ki channel leri basing sida tawgadabne have oja shandi kumar ge wafam yam fazaba poni